Wakhal Nungaihanba, Wakhal Kanjinganbasing, ngasigi VIDEOSI adongini, loi faw soidani yengbiyo. Supnei Wahei Anikhakna, aikoigi pukning Wakhal da waba pawba, China pawba, awaba, Wakhal Kanjinba, emotional pain, masi khudingmakse supnagi Wahei Anikhakna, aikoina painkiller ma chasinbagum, paracetamol chasinbagum, Wahei anisna adongi China adu adongi kokta pawriba nungaitaba awaba sing adu hanthanba ngammi hairi. Adom hana khangirabra madudi aikoigi hakchang mapal thonggi hakchang stage sokpa panba matamda aikoida anaba phawhaliba anaba phawraklabdamta process toriba brain gi saruk simakna chak manaba sigi brain gi saruk simakna aikoibu thawai nungaihandriba wakhal nungaihandriba pukning nungaihandriba any maram amagi nupi kainabagi boiro hawkraba punsi gi thawdok amagi maram gi boiro tungda lakadaba matamda aikoi charak chahingnaba ama leibagi boiro mapal thong hakchang da sokpa panbada i thokpada naba phawhaliba brain gi saruk simakna aikoibu wakhal nungaihandriba aikoigi wakhal wahaliba brain gi saruk simakka manaba brain gi saruk amada process torokpadagini haibase adom hana khangbirabra mapal thungda wabasu thanungda wabasu brain study chap manaba magi mafam amadagi process tori ibani haibani aduga matang sta yam thina interesting oiribadi supnagi wahei ani khaktang sizinaraga sigi chap manaba brain gi mafam ase ingthanduna adongi wakhal nungaitaba pukning wakhal kok wabada wakhal nungaitaba thabaktaga phungalibadamada hanthanba phanba ngami haibasne Sigi singli naurigi scientist asigi maming Matthew Lieberman kawe mana supnai wahang amakhaki paukhum puthoknabgidamukta chahi kya changna kupna nainaki aduga magi wahang adudi aikhoi mioibasingna aikhoi gi pukning wakhalda phorkpa ihul ithil feeling amavo madugi ihul adubu maming thonjinba matamda kari thokadagi kari thui haibasida mana kupna nainaki magi wahang asigi paukhumna pukning wakhalda wakhal waba emotional pain asibu science na matau karamna urami lorami haibasida yam chauna ownba mapuraki Matthew na ahanbu oina nainaba horkibasi masi aikhoi ayamana sodum loina khangnaraba pot amadagini madudi aikoina karigumba losillaga thamba awaba wakhalda waraga leiba haidoktaba ama kanagumba amada aikoina thajajaba mi amada madugi maramda wari sadokanda lithuokanda awabagi chang adu loimak natragasu kharam kaidi hantarpugum tawriba phawribasi masi karigi oirezano haibasi mana philosophically khagnataba aikoigi singling naurigi thakta masida kari thokpadagino haina mana thijinba horakibani mana magi ahanba changyeng oina sumna tokhi madudi mana mioi khara brain scanner hapsilaga fit tawsilakanda makhoida mana akiba awaba asauba nungaitaba phawhangadaba pokadaba dumba photosing laising videosing yenghalami utlami madugi thuklauba photos videosing adu uba matamda makhoigi brain gi imigdala haiba surukstida matu karamna paukhum pira I haibasi mana olami Madu Jackson na ona mana mioi kharada sumna harami madudi makhoina madusingdu uba matamda kari phawbagi haibadu madugi feeling ihul ithilladu maming tholo maming hayu haina mana hairami aduga mioi kanu kharadadi madu maming tholo kholo haibase amata hairamde yengbatam yenghalami adugadi magi sigi changyeng asigi result na scientific community bu ampoyenki madudi masada phawriba feeling itil ihuladu karino haina maming tholaga haijaba sing adudi makhoigi brain gi amygdala da mathau tawbugi changyam sathina hantaramki masada akiba nungaitaba langtaknaba pakhatba saungba awaba phawrumbada ai kire ai shaure ai ikaire ai lonely oire ai nungaitre haina maduda makhoida phawriba feelings adugi maming supnagi wahei ani siznaraga maming thonjaba matamda makhoida phawrumba nungaitaba awaba hangoiba emotional pain singado chang tathrakhi haibasi khangba ngamaki waramba nungairamdabdu kanagumba motivational speaker magi wa tarubdagi farakibnate toidopa therapy ama yarubdagi farakpasunate supnagi makhoida phawriba feeling adu chapchana karino haina khangdoga maming thonjaba khaktadane mabu wahalamba pakadalamba nungaihalamdaba magi brain gi migdaladu tumina lehenba ngamkribase aduga masta awaba nungaitaba hanthalakpagi chang asisu pet lawbi natri madudi magi mayai sisu aikoina hakchangda chikpa naba phawba matamda painkiller paracetamol chada fangba fact adum amha oiramki changdamnaba yaramki aikoina hakchang chikpa saba naba matamda chaba common painkiller amana aikoigi mapal thongi anaba physical pain phanbiba dugum manaba thakta aikoina aikoigi feelings sama aikoida phawrukba feelings sama ithilama ihulama madugi maming chana mongda thonbiragadi masinsu aikoigi wakhal gi China emotional pain pukning gi China hanthan biwa phanbiba ngami haibani aduga masi
panghai mahaijinba nate masi nap onthoga chapchana khangdokpa onba ngamaba neurological event amani masi matau karamno oithoklibono haibagi mechanism adusu khangminase aikhoi brain ge amygdala amadi prefrontal cortex hariba sarup ani sima phamanisi makhoi ni gi mari se ina kauna ina tawe ina kauna lei madudi makhoi ani sigi manungda amana yam sakti leina powerful oine activate toksilakpa taragadi atopa madu tumina leikini se nangna nangonda phawba nungaitaba awaba ma madugi feeling adu madugi thiladu nangna maming thonba matamda nangi prefrontal cortex adu activate tawribane masi activate toksilak pasna nangbu wahangi nungai haluigi haina nangi amygdala da mathau torambadu madu hanthan kigane aduga masda nangi wakhal gi chaina awaba nungaitaba hanthan kigadoribase mase nangi fibam nangi situation da hongba leirakpagi nate nangi brain gi system doina hongba lehelagani wow masnani phongdokta lithokta haidokta namsilaga thamba awad chaina singna hena waba phawriba nangna nungaitaba awaba ihul ithil feeling ama maming thondabida namsilaga losilaga sum thambagade nangi amygdala du ichaw thuga activate toraga sum leirani aduga prefrontal cortex ti mathau tora aroi offline adum leirani aduna nangi nungaitaba awaba chaina maisha adu pal thingdabi chelgum maningtamno kuichin chelgadum leigani mangkhrawai ningani mangamoi tension no inamo kakhalakani amohikta phawglakani aduga hausik ai wa amaga haijarake pukning changna tabiyo aikhoi ayamna aikhoi gi sada phawribi ihul ithil feeling singasi masi maming thonbagi mutai khoina masibu describe toraga sandukna hairaga sandukna taksarago ina leisai kudamoina as ai kokse kaido mansileda aigi wakhal khangbiba kanam thek leitra male as aisi oidok sum mansilaktreda sida hairiba singasti nangi phibam tanfam nangi situation sing adugi description singni matang matam maduda nangonda phawribi feeling adugi maming nate aduna situation adu sandokna hairaga leibnadi nangi awaba chaina adu phanbiraknaba nangi brain lambel paring activate togre poi thokte ngamde aduna situation describe toraga sandokna hairaga leibaga maduda phawriba feeling adugi maming thonbagagi khenabani sei munna khangbiyo aigi wakhal khangbiba kanam te hek leitra male haiba aduna description ni aduga I am lonely I lonely oire haibasna feeling adugi maming ni maming tholibani asumnani maming tholu haribase aisi oido mansilaktreda haibasna nangi situation asigi description ni aduga nangna sigi matang state nangi nungai tabdu hanthan ge hargadi I'm frightened ai kire pakhatle pakhat pokle haina asumnoina haijagadabani masna nangi feeling adugi maming tholibani aduga nangna asumna nangi feeling gi maming thonbasi yam chap chanaba mongda nangna khantharaga thonjagadabani phawriba aduga maming tholiba aduga chanarim khai the greater the relief awaba kokpagi chang hena wangani aduga nangna maming thonbagi khuthon se yarum khai wahi ani dagi heloidabani hairi adudi aikhoi hoksik masigi technique asi chapchana mato karamna sinagni haibadu khangminarase nangonda napukningda wakhalda awaba nungaitaba ama phorokpa matamda awaba anything karigumba hainadaba ama phorokpa polkpa matamda feel turokpa matamda ngak pallaga sigi wangasi hangjaw what is this feeling called aingona phawrisi masigi ithilsi masigi ihulsi masigi feeling si kari kaubage kari kauzano haina aingona thoisi karino kari gi thoino kari dogani aiki dogani haina hangnadaba supnagi aingonda phawribi ithilsi gi maming kari kauzano kari thunbi yai haina khallo khwaidagi chusinnaba chunaba waheidu thiyu khallu aduga madu haijau natraga itho sigi technique si adumna nathanta leiringida wakhal khanjilakpada oiro miga mara yetnari kandaba oiro natraga nungai taba paw ama taba kandaba oiro adum mafam matam ama hekte apply toba yagani sinaba yagani sembiba mapuna aikhoibu sembirakpa matamda aikhoigi isada mapal thongda I thokpa matamda sokpa matamda oisinjanaba sakti hapirakpada natana aikhoigi pukning wakhalda sokpada oisinjanabagi mechanism sakti hapira I haibsi masdagi kaubirano supnei chunaba wahi anikhak hai gera ithokera adugadi sigi sakti sidum mathau tawzara ani munna tabiyo karino chapchaba khangba ngamdaba khangdoktana sum thambasnasu aikhoibu hina wahnabagi achoba maram amadum oiribani maramdi aikhoigi thainagi papusing aikhoigi nunggi chukki matongi papusing ado maik pothoktriŋi matmagi papusing ado makhoidi amambadudi de kari leiri kadaidagi kadomdagi karam kanda kanana attack torkani kaisi khangdabna makhoigi masadu makhoigi makoktu langtaknaraga kiraga leitadana sum leirakhi madugi makhoigi makokta chenkiba kibado madu ngasigi aikhoida sudum kharadi thangtharibani adubune aikhoina phawdi phawrga maming thonana sum thamba feeling ihullase maga chap
चानब चुनब ममिंग अमा तोक थोंजिनबा मतमदगidi अखोइना वारम किरमबदो मागी शक्ति अखोइबु किहलम मागी शक्ति दो मयाई चंबा होरी हाइबसे खंजिनबिरो वीडियो सिगी ओइनदि स्वाइदा लुइसिनजरे अदुबु वाखल नुंगाइगंदबा वाखल वगनबसिंग अदोंगी वीडियो मखाताना पुरखिनि सिगुम्बा मखलगी वीडियो मखाताना पम्बिरगदि कमेंट डिकॉट हाइना इबिरो